ngasi explainer in Manipuri na mayambu taram na oksari loina na ngasi mayam gi mamangda explain tawgadoriba film masi Rangasthalam film gi ani suba amadi aroiba tangkakni. Film asigi makha chatharakpada Chiti amadi Rama Lakshmi lamhang amada nungsiwari saduna laiba utli. Hojik makoi ani amana amabu yamna nungsinari. Chiti na Rama Lakshmi bu nungsina konge tauba matamda khanghaudana ahal amana kanna lauduna hairami. Mafam asida ningthauna lana sizinaramba sakti adu mangkragani. Masi tabada Rama Lakshmi kibaga loinana Chiti da kanano asuk hauna nganglibasi nang amukta yengluso hairami. Chitina mafam adudagi Rama Lakshmi bu yum yauna chatnaba hairami amadi mahakna kanna nganglibadu kanano haina thiba chatke hairami. Ngaihak lairaba tungda Chitina ahal ama thengnarami. Ahal asina hairami President gi mayokta laiba khudingmak mafam asida laibak asida tinduna mangkhigani. Aina tabada nangi nayamba adu President gi mayokta bo lepkani haina tai. Nangna nangi nayamba bu kaninglabadi nayamba gi manakta layu. Masi hairaba tungda ahal adu mafam adudagi chatkirami. Chitina ahal aduna haiba wasing aduda yamna pakhatlami. Mahakna mayamba bu yamna nungsirami. Maram aduna thinthaba tawdana Chitina mayamba gi manakta chatlami. Matam aduda Kumar Babu di magi girlfriend Padma ga wari saduna lairami. Padma na Kumar Babu bu bo lepkani haibada khara saurami. Maramdi Kumar na thabak hek phangbaga makoi ani luhongani haina Padma da haikirami. Adubu Kumar na bhap tanaba Padma da hairaba tungda makoi ani gyan taminaki. Matam aduda Chiti Kumar Babu gi manakta laglami. Aduga ahal aduna haiba wasing adu Kumar da hairami. Ahal asigi maming Ganapati kawi. Kumar na noktuna hairami. Ganapati adudi angawba ahal amani. Nangna mana haiba wa adu kamaina thazaribano. Ngangingbada nganglaga lairaba ahal adubu. Chitina Kumar Babu na haiba wasing adu taraba tungda mayambagi damakta pakhatlambasing adu mangkirami. Mathangi numita makoi ani lakadaba president gi election gi damak vote khomba chalami. Makoi na mi khara laiba thengnarami. Chitina panglap tawna miyam khara aduda hairami. Karigumba nakoi na aigi iyambada vote thadadrabadi aina nakoi gi labukta ising chingbiroi. Matang aduda Kumar Babu na aina oina makoi ga wari sanage haina Chitida hairami. Makha tarakpada Kumar na mafam aduda laiba mising aduda ai handaki lakadawriba president gi election asi lepkadawri. Mayamna aigonda vote thadabiyu hairami. Adubu mi amana hairaklami aikhoigi khungang asida hanadagi president ama laire. Karigidamak aikhoina nauna president ama mukhandawribano haina Kumar Babu da hanglami. Makha tarakpada lekai chatuna vote khomlami adubu karisu kanaba phanglamde. Chitidi makhoina hairibasing adu karino haiba tadabanina mahakti yamna nungaina vote khomba adu mayambaga loinaduna chatminarami. Makoi sing aduna Kumar gi wa tadabagi maramdi makoina president bu yamna kirami. Makha tarakpada makoi anina Dakshinamurti gi manakta chalami. Dakshinamurti na Kumar da idea ama pirami. Masigi matungda Kumar na government gi achauba officer ama khungang aduda Dakshinamurti gi mateng na kaurami. Government officer gi mateng dagi president na makoi dagi paisa henna lawi haiba khanglami. Kumar na makha tana hairami aibu ward asigi president oihanbiyu. Masigi matungda president na nakhoida namthak tawduna paisa lawbasing adu aina maru phukna khungang asidagi muthatkani. Miyamsing aduna Kumar na haiba wasing adu munna tarami. Adubu mafam aduda president like kurumnabagidamak lakpa urami. Masidagi mayamsing adu Kumar Babu bu nathairaga president gi manaktamna chatkirami. Upai leitabadagi Kumar Babu amadi Chiti yumda halakhirami. Kumar amadi Chiti gi mamana isau langduna hairami. Nangna bol lepkani hek tawbadagi laikai asida leiba misingna aikhoida kaubi ngangbiba tawbidre. Matang aduda mapana hanglami.
नखोइबु मरुप मपांगसिंग बोट थादनबगी उन्नबा लोइरब्रा कुमारना हाइरमी अयाम्बदी लोइरे अदुबु थोइदोकपा कानबदी फंगदे मखा ताना मपाना हाइरमी नंगना नंगी मरुपसिंगदा लोइना हंगलबसु नंगी येकनबसिंगदगिसु मतेंग निगदबनी मपागी वा असि तारबा तुंगदा कुमारना करिगुंबा खरा निंगसिंगलखी लोइनाना चिट्टीदा मफम अमदा चलुसी हाइदुना मखोई अनि मफम अमदा चटखिरमी चिट्टी अमदी कुमार मखोई अनीना लाक्लिबा मफम असि काशीगी मयुमदनी काशी हाइबा नुपा असि मेलादा चिट्टीना फूखिबा नुपा अदुगी मयामबनी काशीबु हेक उबदा चिट्टीना मखोईगी मतेंग नीबा कानबा फंगलोय हाइरमी अदुबु कुमारना अइना ओइना काशीगा वारी सानगे हाइदुना चिट्टीबु मफम अदुदा थनमलगा काशीबु उनबा मनुंगदा चंखिरमी काशी चाक चादुना लेरमी मतम मदुदा कुमारना लाक्तुना काशीदा हाइरमी काशी नंगना अई प्रेसिडेंट की मायोक्ता बोट लेपकनी हाइबा तारमलनी हौजिक फाउबा कनामतना वार्ड मेंबर की नॉमिनेशन फाइल तौबा लाक्ते मखोइसिंग अदु कीदुना लैखरे अमदी नंगसु अइना प्रेसिडेंट ओइनबगी बोट लेपकनी हाइबगी मरम खंगलमगनी मखा तारदुना कुमारना हाइरमी येंगु काशी करिगुंबा नंगना वार्ड मेंबर की नॉमिनेशन फाइल तौरबदी नंगी नतुंग इंदुना खुंजासिंग असिसु थोगलकनी मरम मसिननी अइना मफम मसिदा नंगबु वार्ड मेंबर की नॉमिनेशन तौनबा हाइबा लाक्पनी खंगौदना काशी की मनाउ नुपा अदुना हाइरई नंगना हाइरिबसी अइखोइबु प्रेसिडेंट की मखुत्ता सिहनबा पामबगिरा मतंग अदुदा काशीना मनाउ नुपादा तुमिन्ना लैनबा हाइरबा तुंगदा कुमार बाबूदा हाइरमी अइना नंगबु सपोर्ट तौगनी मरमदी प्रेसिडेंट की मायोक्ता ngasi phawba kanamata lepa ngamde adubu nangi nanaw nupana president gi mi singbu phukirami loinana khunggang asigi chawkhatpa purakani haiba aina nangonda thajai amadi nangi nanaw nupada aina nangbu support tawgani haina tambiyu hairami kumarna city da kasina mabu support tawgani haibagi paw adu tamlami city su paw asi tabada yamna harawrami loinana makoi ahum punsinduna harawba phongdoklami मसीगी मतुंगदा फिल्म मसीदा इसई अमा उलमी मकोइसिंग इसई सक्तुना हराव नुंगाइबा फोंदोकलिंगै मतमदा खुंगंग अदुगी मीसिंगना वार्ड मेंबर की नॉमिनेशन फाइल तौरमी मखा तारकपदा चिट्टी बाबूना कन्ना चेलक्तुना रामलक्ष्मी की मयुमदा लाक्लमी रामलक्ष्मी की इमुंग मनुंगदा मागी लुहोंगनबगीदमक अतोप नुपा मयुमगी मी कौदुना लैरमी मसी उबदा चिट्टी यामना सावरमी लोइनना लुहोंबगी वारी सानबा अदु थुगाइदुना रामलक्ष्मी असी अइगिनी हाइदुना रामलक्ष्मी की मखुत पाइदुना लैरमी रामलक्ष्मीना हाइरमी करिगुंबा अइना नुपा असिदा लुहोंद्रबदी अइगी पाबुंगना हु थक्तुना सीगनी हाइरी मरम अदुना अइना नुपा असिदा लुहोंबा याबनी हाइरमी मतंग अदुदा रंगमासु लक्ष्मी की इमुंग मनुंगी मिचंग चंगदुना चिट्टीदा हाइरमी नंगी मरमदगी रामलक्ष्मी असी अतोप नुपा अमदा थाजगे होनबनी प्रेसिडेंट की मायोक्ता बोट लेपकनी हाइना चोंथोरकपा इमुंग अदुदा इमुंग असीना लक्ष्मी की मखुत कमाइना पीगदौरिबनो मखा ताना रंगमाना हाइरमी खुंगंग असीगी मीसिंगना नंगबु प्रेसिडेंट की मायोक्ता लैबगी इंथोगलबदी नंग नसागी युमफमसु लैजबा नत्ते करिगुंबा नंगना रामलक्ष्मी लुहोंगलबदी नंग महाकु कदाइदा थमगनी मतंग अदुदा रामलक्ष्मी की मपाना चिट्टीदा हाइरमी अइना प्रेसिडेंट की खोंग कोंदुना हाइजरबा तुंगदा पैसा खरा पिरई नंगना पैसा असी लौदुना नयाम्बना बोट लेपकनी हाइना तौरिबा अदुगी ममिंग लौथोगलबदी अइना इचा नुपीबु नंगी नखुत्ता सिनगनी हाइरमी रंगमानसु चिट्टीदा पैसा अदु लौसिल्लबदी नंगी याइफबा ओइगनी हाइरमी अदुबु चिट्टीना साउदुना खुमलमी नंगसु प्रेसिडेंट की राजनीति का खुद समनबोइरे मखा ताना चिट्टीना मपादा हाइरमी अइना पैसासु पामदे अदुगा रामलक्ष्मी सु पामदे लुहोंबगी ओइरबदी नुपी अमगा हेक्ता लुहोंबा याइ अदुबु अइना कैदौनुंगदा प्रेसिडेंट की मायोक्ता लेपा असिदी मनिंग हल्लोय मसी हाइरमलगा चिट्टी मफम अदुदगी चटखिरमी नुमित अदुगी नुमिदांगदा चिट्टीना यू थक्चिल्लबा तुंगदा रंगमागी मयुमदा लाक्लमी अदुगा रंगमादा हाइरमी खुंगंग असिदा लैबा मीसिंगना हौजिक अइगी इयाम्बाबु सपोर्ट तौरी अदुगा करिगिदमक नंगना अइगी इयाम्बाबु सपोर्ट तौद्रिबनो होइने अइना खनबदा नंगी नुपा दुबईदा लैबा अदुना
ꯗꯤꯅꯥꯔꯗ ꯄꯩꯁꯥ ꯊꯥꯔꯛꯂꯕꯅꯤꯅ ꯅꯪꯒꯤ ꯅꯊꯛꯇ ꯂꯣꯟꯒꯤ ꯁꯦꯟꯗꯣꯏ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯑꯃꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯕ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯂꯣꯟ ꯁꯤꯡꯗꯕꯒꯤ ꯋꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯪꯗꯤ ꯋꯥꯔꯝꯃꯣꯏ꯫ ꯃꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯔꯪꯒꯃꯥꯅ ꯆꯤꯇꯤꯗ ꯈꯨꯕꯥꯛꯅ ꯊꯥꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ, ꯃꯔꯝꯗꯤ ꯆꯤꯇꯤ ꯑꯁꯤ ꯌꯨ ꯌꯥꯝꯅ ꯉꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯆꯤꯇꯤꯅ ꯔꯪꯒꯃꯥꯗ ꯍꯪꯂꯝꯃꯤ, ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯁꯄꯣꯔꯠ ꯇꯧꯗ꯭ꯔꯤꯕꯅꯣ? ꯔꯪꯒꯃꯥꯅ ꯆꯤꯇꯤꯒꯤ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯅꯕ ꯊꯝꯂꯝꯃꯤ, ꯂꯣꯏꯅꯅ ꯔꯪꯒꯃꯥꯅ ꯐꯝꯊꯔꯕ ꯇꯨꯡꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯔꯪꯒꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯄꯥ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯔꯝꯗꯒꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯆꯤꯇꯤ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯔꯪꯒꯃꯥꯗ ꯍꯪꯂꯝꯃꯤ, ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯔꯪꯒꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯈꯪꯍꯜꯂꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯡꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥ ꯁꯤꯔꯦ ꯍꯥꯏꯅ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯦ꯫ ꯃꯈꯥ ꯇꯥꯅ ꯔꯪꯒꯃꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯣꯡꯃ ꯅꯪꯅ ꯄꯨꯔꯛꯄ ꯘꯔꯤ ꯑꯗꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯘꯔꯤꯅꯤ꯫ ꯅꯪꯅ ꯈꯨꯜꯂꯛꯄ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯤꯁꯤꯡꯅ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈꯤ꯫ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ, ꯑꯗꯨꯅ ꯑꯩꯅ ꯘꯔꯤ ꯑꯗꯨ ꯅꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯆꯤꯇꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯈꯥ ꯇꯥꯅ ꯔꯪꯒꯃꯥꯅ ꯆꯤꯇꯤꯗ ꯍꯥꯏꯔꯝꯃꯤ, ꯉꯁꯤ ꯐꯥꯎꯕ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯍꯥꯠꯄ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯅꯪꯅ ꯅꯌꯥꯝꯕꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯤꯇꯤꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯪ ꯃꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯃꯌꯥꯝꯕꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯅꯨꯃꯤꯗꯥꯡ ꯆꯨꯞꯄ ꯑꯃ ꯐꯝꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯗꯛꯁꯤꯅꯥꯃꯨꯔꯇꯤ ꯂꯥꯛꯇꯨꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯗꯤ ꯑꯀꯣꯏꯕꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯂꯩꯕ ꯃꯌꯥꯝꯕ ꯀꯨꯃꯥꯔ ꯕꯥꯕꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯆꯤꯇꯤꯅ ꯄꯥꯈꯠꯇꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯥꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯦꯒ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯅ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯃꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯃꯥꯔ ꯕꯥꯕꯨꯅ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯗ ꯑꯩꯅ ꯐꯅꯕ ꯁꯤꯟꯒꯦ ꯍꯥꯏꯔꯝꯃꯤ, ꯂꯣꯏꯅꯅ ꯆꯤꯇꯤꯕꯨ ꯈꯔ ꯆꯩꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯍꯌꯦꯡꯗꯒꯤ ꯅꯪꯒꯤ ꯃꯍꯨꯠꯇ ꯀꯥꯁꯤꯅ ꯑꯣꯏꯅ ꯊꯕꯛ ꯑꯁꯤ ꯇꯧꯍꯜꯂꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯍꯦꯁ ꯂꯥꯛꯇꯨꯅ ꯆꯤꯇꯤꯗ ꯍꯥꯏꯔꯝꯃꯤ, ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯅꯣꯃꯤꯅꯦꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯗꯨ ꯍꯟꯗꯣꯛꯅꯕ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯆꯤꯇꯤꯗꯤ ꯊꯣꯏꯗꯣꯛꯅ ꯃꯊꯥ ꯁꯥꯕ ꯎꯔꯝꯗꯦ, ꯑꯗꯨꯕꯨ ꯀꯨꯃꯥꯔ ꯕꯥꯕꯨꯅ ꯃꯍꯦꯁꯇ ꯍꯥꯏꯔꯝꯃꯤ, ꯉꯔꯥꯡ ꯐꯥꯎꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯗꯨꯅ ꯂꯩꯍꯧꯕꯅꯤ, ꯉꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯃꯤꯡ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯦꯁ ꯒꯣꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁ ꯇꯝꯅ ꯁꯥꯏꯀꯜ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯀꯥꯁꯤ ꯑꯃꯗꯤ ꯃꯤ ꯈꯔ ꯐꯝꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯀꯥꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗꯒꯤ ꯄꯩꯁꯥ ꯂꯧꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯩ, ꯅꯁꯥꯒꯤ ꯑꯣꯏꯖꯕꯇ ꯈꯟꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯋꯥꯔꯗ ꯃꯦꯝꯕꯔꯒꯤ ꯅꯣꯃꯤꯅꯦꯁꯟ ꯑꯗꯨꯗꯒꯤ ꯃꯃꯤꯡ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯃꯥꯔꯅ ꯍꯥꯏꯔꯝꯃꯤ, ꯋꯥꯐꯝ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯒꯦ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯗ ꯑꯩ ꯏꯁꯥꯅ ꯍꯪꯒꯅꯤ, ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯗꯨꯅ ꯆꯠꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯁꯤꯅꯁꯨ ꯀꯨꯃꯥꯔꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯌꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯤꯇꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯕ ꯆꯤꯇꯤꯗ ꯅꯪꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯀꯨꯃꯥꯔꯅ ꯍꯪꯂꯤꯕ ꯑꯗꯨ ꯆꯤꯇꯤꯅ ꯇꯥꯅ ꯇꯥꯅ ꯇꯥꯁꯤꯟꯅꯔꯝꯗꯦ꯫ ꯀꯨꯃꯥꯔꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯍꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯇꯤꯅ ꯄꯥꯎꯈꯨꯝ ꯄꯤꯗꯕꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯀꯨꯃꯥꯔꯅ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯊꯝꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩ ꯏꯁꯥꯅ ꯏꯆꯥꯕꯨ ꯍꯥꯠꯆꯒꯅꯤ꯫ ꯃꯁꯤ ꯎꯕꯗ ꯆꯤꯇꯤꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ, ꯂꯣꯏꯅꯅ ꯀꯨꯃꯥꯔꯗ ꯍꯥꯏꯔꯝꯃꯤ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯩꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗꯒꯤ ꯄꯩꯁꯥ ꯂꯧꯔꯨꯏ꯫ ꯃꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯀꯨꯃꯥꯔ ꯕꯥꯕꯨ ꯇꯨꯃꯤꯟꯅ ꯐꯝꯊꯈꯤꯔꯝꯃꯤ꯫ ꯆꯤꯇꯤꯒꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯆꯤꯇꯤꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯤꯇꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗꯒꯤ ꯄꯩꯁꯥ ꯂꯧꯕꯒꯤ ꯃꯔꯝꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯂꯥꯛꯈꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯆꯤꯇꯤꯅ ꯈꯪꯂꯦ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ, ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯕꯕꯨ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯚꯣꯠ ꯂꯦꯞꯇꯅꯕ ꯍꯣꯠꯅꯕꯅꯤ꯫
ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯃꯌꯥꯝꯕ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯆꯤꯇꯤꯅ ꯈꯪꯂꯝꯃꯤ꯫ ꯆꯤꯇꯤꯅ ꯁꯥꯎꯕꯒ ꯂꯣꯏꯅꯗꯨꯅ ꯄꯩꯁꯥ ꯄꯨꯗꯨꯅ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯗ ꯍꯥꯏꯔꯝꯃꯤ, "ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯗꯤ ꯍꯟꯗꯛꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯚꯣꯠ ꯑꯁꯤ ꯁꯣꯏꯗꯅ ꯂꯦꯞꯀꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯚꯣꯠ ꯑꯁꯤꯁꯨ ꯀꯥꯒꯅꯤ, ꯃꯔꯝꯗꯤ ꯏꯌꯥꯝꯕꯒꯤ ꯃꯅꯤꯡꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤ"꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯤꯇꯤꯅ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯗꯨ ꯀꯧꯔꯝꯃꯤ, ꯂꯣꯏꯅꯅ "ꯅꯪ ꯍꯧꯖꯤꯛ ꯑꯣꯟꯅ ꯇꯩꯅꯅ ꯃꯁꯤꯡ ꯊꯤꯕ ꯍꯧꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯇꯤꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯆꯤꯇꯤꯗ ꯒ꯭ꯂꯥꯁ ꯑꯁꯤ ꯆꯥꯝꯊꯣꯛꯂꯝꯃꯨ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯆꯤꯇꯤꯅ ꯑꯆꯧꯕ ꯅꯨꯡ ꯑꯃ ꯄꯨꯔꯛꯇꯨꯅ ꯒ꯭ꯂꯥꯁ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯕ ꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯇꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯇꯤꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯇꯤꯅ ꯔꯥꯃꯂꯛꯁꯃꯤꯕꯨ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯆꯤꯇꯤꯅ ꯔꯥꯃꯂꯛꯁꯃꯤꯗ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯕꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯩꯅ ꯅꯪꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯒꯗꯕ ꯋꯥꯗꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯂꯣꯏꯅꯅ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯂꯝꯕꯒꯤ ꯃꯔꯝꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤ"꯫ ꯃꯈꯥ ꯇꯥꯅ ꯆꯤꯇꯤꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯅꯄꯥꯗ ꯄ꯭ꯔꯦꯁꯤꯗꯦꯟꯅ ꯅꯪ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯈꯤꯕꯅꯤ꯫ ꯑꯩꯅ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯕꯨ ꯑꯩꯅ ꯏꯌꯥꯝꯕ ꯅꯨꯡꯁꯤꯕ ꯑꯁꯤꯗꯒꯤ ꯍꯦꯜꯂꯕꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯎ꯫ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯆꯤꯇꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯤꯇꯤ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯔꯥꯃꯂꯛꯁꯃꯤ ꯂꯨꯍꯣꯡꯕꯒꯤ ꯐꯥꯟꯗꯒꯤ ꯍꯧꯒꯠꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯥꯒꯤ ꯃꯄꯥꯅ ꯍꯨ ꯍꯥꯞꯄ ꯕꯣꯇꯜ ꯑꯃ ꯄꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯨꯍꯣꯡꯗ꯭ꯔꯕꯗꯤ ꯑꯩ ꯍꯨ ꯑꯁꯤ ꯊꯛꯇꯨꯅ ꯁꯤꯒꯅꯤ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯥꯃꯂꯛꯁꯃꯤ ꯏꯃꯨꯡ ꯆꯪꯈꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯕꯣꯇꯜ ꯑꯃꯁꯨ ꯃꯄꯥꯗ ꯄꯤꯔꯕ ꯇꯨꯡꯗ ꯍꯥꯏꯔꯝꯃꯤ, "ꯄꯥꯏꯔꯤꯕ ꯕꯣꯇꯜ ꯑꯗꯨ ꯊꯛꯂꯕ ꯇꯨꯡꯗ ꯑꯗꯣꯝ ꯁꯤꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯔꯛꯄ ꯕꯣꯇꯜ ꯑꯁꯤꯗ ꯌꯥꯎꯕ ꯍꯨ ꯑꯁꯤꯁꯨ ꯊꯛꯆꯤꯜꯂꯨ, ꯁꯣꯏꯗꯅ ꯁꯤꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯃꯂꯛꯁꯃꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯁꯤꯗꯦꯟꯒꯤ ꯌꯨꯝꯗ ꯃꯥꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯣꯝꯅ ꯍꯟꯗꯛꯀꯤ ꯚꯣꯠ ꯑꯁꯤ ꯀꯥꯔꯣꯏꯗꯧꯕ ꯃꯥꯜꯂꯤ, ꯃꯔꯝ ꯑꯗꯨꯅ ꯚꯣꯠ ꯑꯁꯤ ꯂꯦꯞꯇꯕꯅ ꯍꯦꯟꯅ ꯐꯒꯅꯤ, ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯂꯦꯞꯄꯒꯤ ꯃꯃꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯣ"꯫ ꯃꯁꯤ ꯇꯥꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯆꯤꯇꯤꯅ ꯔꯥꯃꯂꯛꯁꯃꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯆꯤꯇꯤꯗꯤ ꯀꯣꯡꯗꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯄꯨꯔꯛꯂꯤꯕꯁꯦ, ꯅꯈꯣꯏꯅ ꯃꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯏꯗ꯭ꯔꯥ? ꯅꯈꯣꯏꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ, ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯍꯩ, ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯥꯛ ꯄꯨꯔꯛꯂꯤ"꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯆꯤꯇꯤ ꯑꯃꯗꯤ ꯔꯥꯃꯂꯛꯁꯃꯤ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯔꯝꯃꯤ, ꯂꯣꯏꯅꯅ ꯆꯤꯇꯤꯒꯤꯗꯃꯛ ꯆꯥꯛ ꯆꯥꯅꯕ ꯆꯥꯛ ꯊꯤꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯇꯤꯒꯤ ꯃꯆꯟꯅꯨꯄꯤ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯔꯥꯃꯂꯛꯁꯃꯤꯗꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯅꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯀꯨꯃꯥꯔ ꯕꯥꯕꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯇꯤ ꯑꯃꯗꯤ ꯃꯄꯥ ꯃꯊꯪ ꯃꯊꯪ ꯂꯥꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯣꯏꯅ ꯄꯨꯟꯗꯨꯅ ꯃꯄꯥꯟꯗ ꯔꯥꯃꯂꯛꯁꯃꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯔꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯇꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ "ꯉꯁꯤꯗꯤ ꯄꯥꯔꯇꯤ ꯇꯧꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯗ ꯏꯁꯩ ꯑꯃ ꯎꯠꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯀꯨꯃꯥꯔ ꯕꯥꯕꯨꯅ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯎꯅꯕ ꯃꯊꯟꯇ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯈꯔꯅ ꯃꯍꯥꯛꯄꯨ ꯀꯣꯏꯁꯤꯟꯕꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯀꯨꯃꯥꯔ ꯕꯥꯕꯨꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯤꯇꯤꯅ ꯃꯌꯥꯝꯕ ꯑꯁꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯅꯪꯂꯦ ꯈꯪꯕꯗꯒꯤ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗ ꯇꯣꯔꯆ ꯂꯥꯏꯠ ꯃꯌꯥꯝ ꯑꯃ ꯀꯥꯞꯄ ꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯌꯥꯝꯕ ꯀꯗꯥꯏꯋꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯌꯥꯝꯕꯒꯤ ꯎꯅꯣꯞ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯨꯃꯥꯔ ꯕꯥꯕꯨꯕꯨ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯃꯌꯥꯝꯕꯕꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯀꯟꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯆꯤꯇꯤ ꯑꯁꯤ ꯀꯟꯅ ꯉꯥꯡꯗ꯭ꯔꯕꯗꯤ ꯃꯅꯥ ꯇꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯃꯥꯔ ꯕꯥꯕꯨꯅ ꯃꯥꯕꯨ ꯀꯧꯕ ꯑꯗꯨ ꯆꯤꯇꯤꯅ ꯇꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ
मीसिंग अदुना कुमारदा थांगना थिनबा हौरक्लम्मी कुमार बाबूदा थांगना थिनबा अदु चिट्टीना उखिरमी लोइनना मयामबबु हातके तौरिबसिंग अदु चिट्टीना यामना थीना फुरमी मी मयामसिंग अदु लोइना फुरबा तुंगदा चिट्टीना मयामबबु होटल अमदा पुरक्लम्मी matang aduda kumar babu na chittida hairami sorry ngasidagi nangonda hairamdana mafam amattada chatlaroi chittina mayambagi wa adu taraba tungda asokpa adu kharada oirabasu phanaba hotel manungda hidak ama launaba changkhirami chittina mapan tholakpa matamda kumar babu asi yamna wana leiba urami mahakna kumargi mamai adu thangkatpa matamda kanagumba amana magi khaurida thangna lenkhibagi dapam urami kumargi khauridagi lepa leitana I mayam ama thoklammi chitina hidak adu magi khaurida taisillami matang aduda kumarna chitida karigumba khara hairami adubu chiti asi mana pangbanina karisu taramde matung tarakpada kumar babu mafam aduda sikhirami chitina mathwai yamna nungairamde maramdi मागी मयाम्बना हाइरम्बा अरोइबा वा अदु करिनो हाइबा महांगना खंगहौद्रे मसीगी मतुंगदा चिटी मफम अदुदा यामना कपलम्मी चिटीना कुमार बाबूगी असीवा हक्चांग अदु लेंगबांदा हापकत्तुना खुंगंग अदुदा पुदुना लाक्लम्मी मयामना कुमार बाबूगी असीवा हक्चांग अदु उरगा खुंगंग अदुदा लैबा मी खुदिंगमक नुंगाइतबा फावरम्मी अमदी मयामसिंग अदु ममित्तगी मपी तारम्मी मथंगी अयुक्ता चिट्टीना खुंगंगी मीसिंग अदु पुदुना प्रेसिडेंट बु हातके हाइदुना प्रेसिडेंट गी युम तमना लाक्लमी अदुबु मफम अदुदा प्रेसिडेंट लैरमदे लोइनना प्रेसिडेंट असी मिरोड अमगुमना लोटख्रे प्रेसिडेंट फंगदबदगी खुंगंगी प्रजासिंग अदुना प्रेसिडेंट गी पोचैसिंग अदु अमांग अता थोगलमी मसीगी मतुंगदा कुमार बाबूगी अरोइबा मथौ मंगम तौबा मतंदा खुंगंगी प्रजासिंग लोइना यावरमी अमरोमदा चिट्टीना यामना सावरमी महाकना मना पंगलिबा करिगिदमक्ता ईश्वरना महाकु मना पंगहल्लिबनो हाइना मसाना मसादा हंगलमी चिट्टीना इहान हाना मना पंगबगी अवाबा दु खंगलमी मखा तारकपदा महाकना इहान हाना ना तानबगी मेचिन अदु लैरमी महाकना मयामबबु यामना निंगसिंगलमी चिट्टीना खुंगंगी प्रजासिंगी सपोर्टगी रंगमाबु MLA ओहलमी मरमदी रंगमागी नुपाना निंगजरंबा खुंगंग असिबु अफबा खुंगंग अमा ओइनबा मंगलान अदुबुनी रंगमाना MLA ओइबगी हराव तयाम्बा ओकपगी थौरम अदुदा चिट्टीना करिगुंबा खरा निंगसिंगलमी मसीगी मतुंगदा फिल्म मसी प्रेजेंट लाक्लमी चिट्टीना दक्षिणामूर्तिबु अमुक्ता फहनबियु हाइना लाइदा खुरुमदुना लैरमखिरमी काइनाथंगदा चही अनीगी मतुंगदा दक्षिणामूर्ति असि ज्ञान तारक्तुना ममित पांखिरमी हौजिक दक्षिणामूर्ति फिबम खरा फगलगले लोइनना चिट्टीबु मागी युमदा कौरमी दक्षिणामूर्तिना चिट्टीदा हाइरमी नंगना आइगिदमक मथा यामना साइ अमदी आइगी फैमिली सिंगदगी हेन्ना चेक्सिन्ना सेवा तौई हाइना आइना ताइ नंगना करिगुंबा थबक अपाम्बा अमा लैरबदी थमोइ चाउथोकना आइंगोंदा हायु चिट्टीना मफम अदुदा लैरिबा मीसिंग अदु मपांदा लोइना थोखिनबा हाइरमी दक्षिणामूर्तिनसु चिट्टीगी वाफम अदु यादुना मागी मीसिंग अदु मपांदा लोइना थोहनखिरमी दक्षिणामूर्तिना चिट्टीदा हंगलमी प्रेसिडेंट गी मतांगदा करी पाउ लैबगे चिट्टीना हाइरमी अइना महापु लबुक्ता थेंगनरमी महाकी रेडियो ताबगी हैनबी अदुदगी प्रेसिडेंट ना आई उबदा कोइचेन चेलमी अदुबु अइना ngamnaba तानादुना महापु फारमी अमदी मफम अदुदा हातोकलगा हुंदोकलंबनी मसी तारबा तुंगदा दक्षिणामूर्तिना हराउदुना हाइरमी माना तौरिबा थबक अदुगी चपचाबा दंदीनी नंगना महापु हातखिबा असि अचुंबा थबक अमनी चिट्टीना हाइरमी प्रेसिडेंट ना मी कया मरुम हातखिरमी अदुबु आइगी इयाम्बदी प्रेसिडेंट ना हातपा नत्ते दक्षिणामूर्तिना हंगलमी अदुदी नंगी नयाम्बा सि कनाना हातपनो चिट्टीना मखा तारदुना दक्षिणामूर्तिदा हाइरमी रंगमागी MLA ओइबा मतमदा पूजा अमा तौरमी मतम मदुदा अइना नारायण कौबा मी अमा तारमी मदुदगी अइना निंगसिंगलकी अइगी इयाम्बना सिरमदाई मतमदा मसीगी ममिंग असि हाइखिरमी मसीगी मतुंगदा अइना वाखल खरा थाथरमी लोइनना अइना निंगसिंगलकी नोंगमा नंगना मीटिंग तौबा नुमित्ता अइगी इयाम्बगी मनाक्ता
changlakkhiba amadi nangi mini haikhiba nupa adugi maming Narayana kawi haiba makha tana chitina hairami khwaidagi maru oiba wa amana ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯗ ꯅꯥꯔꯥꯌꯟꯅ ꯀꯧꯕ ꯃꯤ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯅꯥꯔꯥꯌꯟꯅꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯥꯠꯄꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯅꯪꯅ ꯄꯤꯕꯅꯤ ꯍꯥꯏꯅ ꯈꯪꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯑꯩꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯤꯗꯃꯛ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨ ꯅꯪꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯅꯨꯡꯁꯤꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ꯫ ꯃꯇꯝ ꯑꯗꯨꯗ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯅ ꯆꯤꯇꯤꯒꯤ ꯋꯥ ꯑꯗꯨ ꯊꯠꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯀꯔꯤ ꯇꯧꯒꯅꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯗꯨꯗ ꯀꯃꯥꯏꯅ ꯊꯥꯖꯒꯅꯤ? ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯄ ꯄꯥꯝꯈꯤꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯅ ꯆꯤꯇꯤꯗ ꯍꯪꯂꯝꯃꯤ, ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯁꯤ ꯑꯩꯅ ꯍꯥꯠꯍꯟꯕꯅꯤ ꯈꯪꯅ ꯈꯪꯅ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯁꯦꯕꯥ ꯇꯧꯔꯤꯕꯅꯣ? ꯆꯤꯇꯤꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯑꯩꯅ ꯅꯪꯕꯨ ꯅꯍꯥꯟꯅ ꯍꯥꯠꯄ ꯌꯥꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯋꯥꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯅꯪꯅ ꯐꯪꯗꯅ ꯁꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯈꯤꯗꯦ꯫ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯪ ꯍꯥꯠꯇꯅꯕ ꯈꯥꯝꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩꯅ ꯆꯍꯤ 2 ꯆꯪꯅ ꯅꯪꯕꯨ ꯉꯥꯏꯔꯛꯄꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯤꯕ ꯃꯇꯝꯗ ꯋꯥꯅ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯤꯇꯤꯅ ꯃꯥꯒꯤ ꯕꯦꯒꯇꯒꯤ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯒꯤ ꯈꯧꯔꯤꯗ ꯌꯥꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯤꯇꯤꯅ ꯃꯥꯒꯤ ꯃꯅꯥꯀꯣꯡ ꯇꯥꯅꯕ ꯃꯦꯆꯤꯟ ꯑꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯗꯛꯁꯤꯅꯥꯃꯨꯔꯇꯤꯅ ꯌꯥꯝꯅ ꯋꯥꯅ ꯀꯨꯃꯥꯔ ꯕꯥꯕꯨꯅ ꯁꯤꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯆꯤꯇꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯔꯥꯃꯂꯛꯁꯃꯤꯕꯨ ꯀꯣꯟꯁꯤꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤ ꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯏꯟ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯐꯤꯂꯝ ꯑꯃ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯑꯃꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫